Thokadawriba mifamda state asigi BJP gi MLA sing party gi high command na Kourakliba asi Manipur da Anouba popular ministry ama Semnabagi Matangda Oigani haina hanagi chief minister Nongthongbam Biren na Fongdorakli wafam masing asi state ki thakta pangtokpa nupilan ningsing numit ki thauramda sarukyaba lakiba Nongthongbam Biren na paumi singna hangba wahang ki paukumda mahakna Fongdoklambani Lakliba tang taraga marida New Delhi da pangthokadawriba mifam adugi Matangda Paumi singna hangba wahangi paukum piraduna hanaki chief minister Nongthongbam Biren hai Manipur gi oina New Delhi da pangthokadaba mifam amada party gi leader singna state asigi BJP gi MLA sing kaurakpa leire mifam aduda maru oina Manipur gi hojik oiriba fibam sing khanagani loinana state asida Anouba popular ministry ama semnabagi matangdasu mifam aduda khanaraba yai haibasi mahaki thajabani adumapu hojik faubagi oinadi mifam adugi chapchaba agenda leitri hairiba mifam aduda BJP MLA sing ayambana sarukyagani miyam nasu state asida Anouba popular ministry ama laknanaba thawni minasi haina Nongthongbam Birena Fongdoki mahakna makhatana Fongdoki bada British ke loilam lainga ki matamda India da thokpa lan singi manungda Manipur gi nupi singna chathakiba nupi lan haina khangnariba asishu singthaningai oiba amani ngasi pangthokliba thauram asi ki hena chauthok chaningai oiribadi India gi president Draupadi Murmu na nupi landa sarukya kiba thauna farabi ima singi khubamda leishu katuna ikai khumnaba utpa asini President ngasi lamdam asigi ima singi mafamda utlamliba ikai khumnaba asi miyamna matam pumbada ningsingfam thoi haina Nongthongbam Birena makhatana Fongdoki Bharat ke adugumba President Honorable Madam Muji Lakbiraganda ekoi nupilal ki khubam sida chap chana jangbire haraganda ayuk sida ida leisu katpi dana adugumba leiba ki damakta kathokrabi nasing dugi mafamda leisu katna torbasi muk ai koi Manipur ki miyamna round phongdokchari loinana Bharat ki President matam punamakta mana piriba nupi singda piriba empowerment nupi singda piriba magi respect aduga lai kidraba imagine the pyramid magi respect sing Manipur miyam nasu aroina Manipur ki imagine na kaudana reciprocate dawna pa tawhun thori hai ba apun sidai thamjari ki party ki di koi national party ni asoba aduga party ki leader sing na koi honorable MLA sing mayam ada la akanda Manipur ki labor situation ki matang khanasi hai bri nine azabada government formation ki matang mari isoi na leina gane na khali aduga hujimakte koi de madugi agenda leitre aduga government formation ki matang soi na wegene khali aduna koi ayam loina salli na mayam nasu isodani si popular ministry mathum bala ko namna